ꯍꯥꯏꯗꯨꯅ ꯊꯝꯈꯤꯕꯒꯤ ꯃꯥꯌꯣꯛꯇ NPUI-ꯅ ꯏꯝꯐꯥꯜꯗ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ Security Forces के ऑपरेशन दा लाल होबा मंगा फारे खुसुखुलाई सिंह फागत पंगमख्रे। MTU दगी National Highway 102 ताबा किलोमीटर तरुक सांगबा लंबी असी सेमगत नबा CM ना मरी लेनबा डिपार्टमेंट की ऑफिशियल सिंह दा खंगनख्रे। मणिपुर की इंडिजिनियस स्पोर्ट्स अमसुंग हेरिटेज का लोइनना पांगथोकिबा रिंग 2026 लोइशनख्रे। उख्रोल अमसुंग कांगजोम डिस्ट्रिक्ट सिंगी कुकी सिंगना टेक सिंग कांगपोकपीदा थीना पखंगनख्रे। खुरुमजरे ISCOM न्यूज में ताबी रिपुनमकपु खेदा अरिबम तरामनो ओक्चरे होजिक पाउ संदोकना पिजरे। थासी की तरह हुमदोइदा कांगपोकपी डिस्ट्रिक्ट के IT रोड लैबा लैलोंग वाईफाई खुल दगे कुकी मिलिटेंट सिंगी चिंगनब सिंगना कोंसाखुल लियांगमाई खुल गे पास्टर अनि याउना नागा सिविलियन तरुक फजिंदुना थमलिबा सिगी मायोक्ता नागा पीपल्स यूनियन इम्फाल UMPI ना सिंधुना ngase ayuk pung 12 taba matamdage इम्फाल ईस्ट की न्यू चेकोन ट्राइबल मार्केट दगे हौदुना इम्फाल गे बहुपरादा लैबा चीफ मिनिस्टर बंगलो तमना लाक्तुना चीफ मिनिस्टर युमनाम खेमचांदा मेमोरेंडम अमा पिसिन्नबा लाक्पा मतमदा कोनुंग ममांग ट्रैफिक पॉइंट गे थंगाल जनरल स्टैचू मयादा मसिंग यामलबा सिक्योरिटी फोर्स सिंगना थत्तुना थमख्रे। ngasi protest rally asida Imphal da khundaриba naga sing maru oina kabui tangkhul mau anal amade atai naga furup singi mioi singa loinana maitai gi merapai bi lup singi thongmi sing maitai CSO sing naga CSO sing mahiroi lup singi representative sing punna mioi lising mari romna saruk yaduna chathakiba khongchat aduda release naga hotes Cookie narco terrorist Muthatlu stop violence against innocent peoples, justice and protections for innocent civilians. Cookie NP liar stop dreaming Cookie land arrest chief of Lailon Wi-Fi Amade Deputy Chief Minister Nemcha Kipken down high na taba play card sing paiduna kolau na rally du chatke tungdanga sinumit yung ba matung pung taranitoy makai tarakpada security na thattuna thamliba khongjang singi maraktagi mai khara miyoi khara khangatlaga Chief Minister Yumnam Khemchan Singha unahanabagi damakta state police na escort tawduna sem banglo tamna pukhiba loinana khongjang sing kholau kayasu lauduna sem unanaba chatkhiba sing halakpa ngaiduna leikhe State asigi law and order ningtina lainaba made santi musung tangdu laitaba hanjilaknabage thaurang singi manung chunna state asida deploy tawriba state amasung central security forces singna ching amasung tampa ke chingnaba mafam singda chathakiba counter insurgency operation singda tongan ba lalhau loop singi kader manga fa ba ngamkhibaga lonana masing yamlaba kusukulai sing fagat pangamkre hai tha sige kulhum doida Manipur Police amasung Central Security Force singna Imphal East District Parampat Police Station ge manung channa laiba Wangkai Ayangpali Road ta chathakiba SAS operation amada aina thingtraba lalholuf Manipur Revolutionary Army MRA ge active cadre ani fabangam kre haire Security Force singna faraba MRA ge cadre sing adude ningthozam Biki Singh alias Munal chahi kuntra Kongba Nandaibam Laikai amasung Ningthozam Isur Chandra Singh alias
Loya Elias Thawai Lakpa Chahi Kunmari Lafupa Tera Mayai Laikai Haujikna Langjing Makha Laikai the Labini Hide Makoyanidagi mobile phone ahum Aadhaar card ama Chaka ani Panbangari ama Fagat Pakngam Kre Hide Security Forces Singna Numid Asida Churachampur District ki Identar Renkai Village ta Zathakiba Operation da Jehovah Raja Datta Chahi Kunmari Andentar Renkai Village Churachampur asi Mahaki Mayumdagi Fabangam Kibagalunana Mongondagi Magjunga Konana Insas rifle ama 5.56 mm live ammunition kuntra taruk camouflage bulletproof base ama amasung mobile phone ama fagat pakngam ki hide Security Forces na Churachampur Police Station gi manung chanba ngahatal area da sathakiba operation da Kuki Militant Group United Kuki National Army UKNA gi cadre ni ani Thongpi Guide Chahi Kuntra Humdoi Amasung Sokomang Vaite Chahi Nifu Singh Ase Fagat Pakngam Kibagalunana Makoi Anidagi Magjun Galunana AK-47 rifle ama Magjun Galunana 9mm pistol ama Tungan ba Nongmai Singi life round Kuntra Tarok hand grenade ani Amasung mobile phone ani Fagat Pakngam Krehade Akhanaba project amagi Makada Thoubal District Lairiba Manipur Technical University MTU asigi semgat sakaliba extension campus Chief Minister Yumnam Khemchan Singh na yengsin kibugaluna na government na pangbaya mateng pangduna project asi matam chana loishin na ba honagani haina local administration da thajaba pikre Chief Minister Khemchan ge yengsin khongchut aduda sarukya kiba State Public Works Department PWD ge Chief Engineer da Semgat liba MTU ge extension campus asi National Highway 102 ga kilometer taruk sangba lambi semduna samnahan gadabani haiba akanba instruction piki Yangsen khongchut aduda mari leinana department asige official singna MTU da paikhat liba project ke component sing semgat liba asigi progress report sing paudam kibugalunana Manipur Technical University gi Vice Chancellor na Chief Minister ga University asigi oina extension campus asigi academic session asi chahi asigi July amasung August da hounaba semsari haike MTU gi extension campus asina state asigi technical education infrastructure mapangal kankhat handuna mahairoi sing da higher education gi kanaba sing pi naba thorang tauri haina official sing na fungdorakle Manipur gi Laijaraklaba Masana Singh Cultural Identity Musung Community Unit Singh Yokhatuna Thambagi Pandamda Numit Mangani Chupna Pangthokiba Revival of Indigenous Native Games Ring 2026 Loisin Kibagalona Event Asida Sport Person Singh Cultural Enthusiast Singh Community Member Singh Punsin Handuna Manipur gi Mahirol dage Lairaklaba Masana Singh Musung Martial Arts Yokhatnaba Made Chowkhat Hanabagi Honakibani Haide Event Asige Loishin Bagi Thorumda Manipur gi Hata gi San Saknai Raba Huirom Prem Kumar Singh na Fungdokibada Thangta Haiba Martial Arts Ase Manipur gi Itihas amasung culture ga yamna mari leinaba martial arts amani haiduna Manipur gi traditional martial arts ase itihas ka sagunaduna lakli haidiba martial arts ase ipa ipu singna iramdam amasung iraicha sing ngakthoknabagi season aduna lakli haike mahak na hai thangta ase hojik ke Khelo India scheme gi makhada India pumbada promote taunaba honare haidiba indigenous sports makhal ase international level da masak khanganaba honabada miyam ya choba support changi haikibagaluna state asige cultural identity amasung heritage yenglagade traditional sporting practice preserving toba yamna maru oi haike thoramada chief case oina sarok yarduna BJP state unit ke president adhikari mayum sarda devi na fungdokibada sports ke
power house ni haliba Manipur state asida Manipur gi indigenous games sing ase promote tawduna state ke wangmada sandokpa mathau tai haike Mag Nahai State Asigi traditional games sing asina state asigi Hogolakliba Naha Sing Dalam Twit Sajad Fahan Batanatana Hakchang Fanathamba moral value Wang Nathamba Ngampali Maramasina Lamdam Masigi Miamna Manipurgi Ina Kulaban Indigenous Sporting Heritage Sing Ase Punna Yokat Minaduna Hena Chaukat Pa Mayunda Puraknaba Honaminasi Haike Ukrul amasung Kamjong district sing the Kundariba Kuki sing na hojik thokliba communal conflict sing asina maram oiraga Kuki sing na security na maram oiraga makoina Tifam thokpa tek sing Kangpokpi district ta Tinaba working committee of Kuki civil society organization WCKCSO Ukrul Kuki jo miyamna khangankre Community asina central amasung state Government hojik kuki masung naga community ani gi marakta hengalakliba ungkhatnaba si lakshin namba ngamdre haina maral siraduna matam sangna ukrul amasung kamjom district singda kangluf ki irang thoktuna leiba maramna chingi district singda matam sangna insecurity amasung administrative inaction oiduna leide haide committee asina directive against Continual failures of the government haina title piraduna thadora kliba statement nasida kuki jo community singna hanjin taukiba appeal sing amasung representation sing institutional neglect amasung administrative paralyzed oiba maramna leigani asina paukum ama fauba pidana lakli haire committee asina mari leinaba authority singda maral siraduna Chahi asigi March Taramapanda sign Taunakiba Memorandum of Understanding MOU Haibadi Kuki Jo civilian singda matik chana security piduna ngak senbiba masung complex asina sokhalaba khul singda alternative administration arrangement taunabadni haiba wafam masay fauba implement taubidaba lady haide Tha asigi kunithoi da Ukrul district ta leiriba Kuki khul singda NSN EF na akanba mongda leptuna attack chothaki haina maral sibagalorina Ukrul district ke mongko chefu Kuki khulda sikibungi maikai kayadagi attack numit chupa attack chotharake aduga Patlai jang kuki khundana TM kasom rodai romdagi numidangda attack tawraki haire mari lainaba authorities singna leptuna chotharakiba hingsage thodok sing thingba ngamdaba asina maram oiraga miyamna thamliba thajaba sing mangsalakle haire ukrul amasung kamjom district singda tension wangna leiriba cherak asida WCKCSO ukrul Na Kuki Chief Association KCA da Ukrul amasung Kamjom District sing the Kundariba Kuki Kul sing the Hill House Take sing Konga tuna Kangpokpi District Authority sing da Kusinagadabani Haiba Direction Taukibaga Lonana Kuki Students Organization KSO Ukrul na Santi amasung Democratic Oiba Kamjom Kongjang sing Jangsin naba Jun ama fawbagi manungda Ukrul amasung Kamjom district sing da leiriba Kuki khul masak khangdoktuna Kangpokpi district ke manung chanbani haina thaba signboard sing thetnaba instruction tawkre haire Sangsen gadawriba khongjang ase government asina Kuki jo population da matam sangna miraiduna lakpa security failure amasung administrative indifference thamli haiba uthoknaba khongthang amani haire Greening Infall project ki makhada athaba multi-layered native painting sizinaduna scientific method ka loinana toina leihau hanthaba thingnaba urban diversity biodiversity fagathanaba masung ecotourism da chauna mating pangnabagidamagta Langol Reserve Forest Manipur government na Miyawaki Plantation Project oina lamdam asida maihorol dagi leraklaba u chara lising tara thaba hokre Langol Reserve Forest ke compartment number 2 Lamdeng Block Sadar West Range singda pioneering ecological restoration project oina Central Forest Division Manipur na hodokibani
Japanese botanist Akira Miyawaki gi puthokkiba scientifically proven oiraba Miyawaki technique ase sijanaduna leihau mangkraba forest kilam ase leihau hapnabagidamakta project ase paikhat pahokibani haire. Project asida lamdam asigi masak thokpa uchara lising tara high destiny method sijanaduna conventional afforestation tawbagi mahuta square meter amagi manungda uchara ahumdagi mari fauba Miyawaki technique asina thaba yahali haire. Technique asina natural competitions of sunlight in source tawhanduna u sing chumna wangkhat hanba madi u mara sing chatsin hanba ngami haire. Technique asina soil preparation haibadi aeration amasung organic biomass marangkaina leihanduna leibaki moisture fanghanduna microbial activity sing tawhanduna self-sustaining ecosystem sing thokhali haire. Technique sing sijanaduna thakiba uchara sing chahi amagi matungda mafum asida pambi sing yamna hoduna thakiba u sing hingbagi chang wangna uba fangdani amadi ecological benefit sing fangbada handoktuna biodiversity amasung climate stability leigani haire. Khongthang ase greening infall oihannabagi yamna chumba khongthang amani haire. Howjek Imphal ase prominent regional tourist destination ama oirakli ba tanfum asida kung nahoba peri urban forest oihanduna Imphal city ase scenic beauty oina thamduna historical attraction singalonina sustainable ecotourism oihanaba ngamlagani haire. Chatliba chahi asida koshim amadi bosem na loba class 10 amasung 12 exam da mai paklaba mahiroi pukning thogatuna taramna okpagi thoram ama the Nambol Youth Club and Library na sinduna multipurpose community hall Nambol awang leikai da pangthokre. Thoramadu da former education minister law and legislative affairs loina Nambol ACG MLA T.S. Basanta Kumar the Nambol Club Youth Club and Library founder member Loina Sangeet Natak Academy Amrit Awardee Ais Bishwaroof State Nodal Officer NPCV and VI National Health Mission Dr. Bikram Khoisnam social worker is Ibomcha theater activist K.S. Renabir retired teacher L. Jyoti Maya Amade social worker Salam Memina atoiba mitunglen oina sarok yake. Thoramadu boshem na loba exam da mai paglaklaba mahairoi taramathoi amade kosham gi exam da mai paglaklaba mahairoi taranipan da momento amade certificate pidunai kai khumnabasu utke. Thoramadu ga mari leinana Nambol ACG MLA T.S. Basanta Kumar na phongdokibada mark wangna fanglakpa pass tauba adukhakna punsida mai pakpa oiroi laikai ge chawkhat thorang ge thabak sing upal thaba khonglam tengba lu nan bage thabak thoram kaya da su saruk yaraga hiram khuding makta afaba chawkhat pa oirakadauri bane mahaksu MLA oiriba se BJP khakta ginate dola doli naidana miyam ge yaifana ba thabak kaya paikhalakna bane Nambol awang ge oina su chahi khudingi Ising chauba thoktanaba lambi semnaba miyam afaba ising pithaknanaba club ki building sing sanaba transformer semba yauna Nambol awang khaktagi oina thabak tarahumdoide pangthokre haike. Salute Achiever Honorable Foundation New Delhi na tungan balamda thabak tauriba singda India gi oina manapi naba khangalakpada Manipur dagi miyoi ahum yaurakle. Manipur gi oina Sanasam Ravita Devi Honorary Doctorate in Handloom and Handicraft Maisnam Biren Kumar Singh Young Award in Education Ningombam Usarani Devi Honorary Doctorate in Nata Sankirtanan ni hairiba
manasing ase mathang thagi kuntareta Constitution Club of India da pangthokadaba National Seminar galonana thorum amada lanthokani. All Manipur Dalit Development Association Manipur gi members amade Tombishana High School gi committee members singna punna laikhidraba All Manipur Dalit Development Association Manipur gi treasurer gi Thopuramba amade Tombishana High School gi committee member oiramba Waikum Gojen gi mayumda sekta da chetuna Imung manungi awabada saruk yaminakre laikhidrabage mafamda Dr. T.M. Rajan Ayangba President All Manipur Dalit Development Association na luchingduna imung manungi awabada saruk yaba oina loinana Dr. T.M. Rajan Ayangbana laikhidraba Waikom Gojan ge Pukchel Chauba Dalit Community Mayamgi mafamda mahakna angamba makai hona jaramba Kathok lamba amade Manipur ge apunba chingtam anige apunba saktam sagatpada chouba thodang lauramba amade aikoi ge mirol iyek kidamakta Kathok lamba amade achouba thodang lauramba Waikom Gojen ge laikhidabada All Manipur Dalit Development Association amade Tombisana High School Committee member anina punsinduna imung manungi awabada saruk yari haina fongdorake All Manipur Dalit Development Association ge members sing amade Tombisana High School Committee members singna khanghodana Waikom Gojenda taibang palasibu thadoktuna chatkibasida awaba fongdokpaga loinana Mapugi Laikolda Waikom Gojenna Ingna Chikna Lairunaba Mapugi Mafamda minutes ani Tuminna Laiduna Awaba Fongdok Pagal Lunana Laikhidrabage Mafamda Haikat Laikatsu Tamke Pukrambam Sagai gi Miyoi Sing Yauna Haikat Laikat Tamduna Pangthokiba Thoramase Pukrambam Kajau Memorial Trust and Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kangleipak Manipur Sinduna Pangthokiba Thoramasida Dr. S. Ranjan Honorable MLA Konthozam AC Joy Chandra Konthozam Chairman JCOA MW 1891 RK Sanayaima former President UNLF na Jingbana Daista Lengsinduna Thoramase Pangthoke Konungduda haiba matam adugi kanga Manipur capital or haibu kangla sidesta konungda attack tam haibe attack asidesta matam adugi aikogi tiken reservoirs fana no fana pa mokoigi langong mayamse aikoina khambadagi aikogi adugulaba aikogi athopasing aduna adugu british ki langong mayam phajalaga chenda thamgi adugu mokoigi nomoising sarenda tam adugi makha tabada british officer manga fara matungda haiba kanga sa mamanga mangka hati haiba mangka hatiba aduguni aikoina kanga attack aina british ko mighty bi kiba numit aina aikoina si poda palan tawga lai haiba miyam tamjage Arobada Maru Palman Pizere Naga civilian teruk fazil duna thamkibagi mayokta NPU aina infalda miyamgi rally chatkre Security Force ki operation da lal hoba mga fare kusukulai sing pagat pangongkre
MTU-dagi National Highway 102 taba kilometer taruk sangba lambi asi semgatnaba semna mari leinaba department official singda khangankre. Manipur के indigenous sports अमसुंग heritage का लोइनना पांथोखिबा ring 2026 लोइशिनख्रे. अमसुंग उख्रोल अमसुंग कांगजोम district सिंगी कुकी सिंगना टेक सिंग कांगपोकपिदा थीनबा खंगनख्रे. Hojik Faubi India ISCOM News na Pizabu Manipuri Pau Matangas Talushin Jere Meng Tabi Ripnamakpo Amukahana Kurum Jere.